ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯇꯣꯝꯆꯧ ꯀꯧꯕ ꯑꯃꯗꯤ ꯄꯤꯁꯛ ꯀꯧꯕ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯈꯝꯕꯇꯣꯟ ꯀꯧꯕ ꯌꯥꯝꯅ ꯇꯟꯕ ꯁꯨꯅꯤꯡꯗꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯝꯕꯇꯣꯟ ꯃꯊꯟꯇ ꯄꯣꯛꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯣꯝꯆꯧ ꯑꯃꯗꯤ ꯄꯤꯁꯛꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯌꯣꯛꯂꯛꯄ ꯃꯔꯝꯅ ꯄꯥꯈꯪ ꯐꯥꯔꯕꯁꯤ ꯐꯥꯎꯕ ꯁꯨꯒꯅꯤ, ꯁꯦꯜ ꯇꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯄꯂꯩ ꯃꯔꯩ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯤꯁꯛ ꯏꯁꯧ ꯂꯥꯡꯗꯅ ꯍꯪꯒꯥꯝ ꯑꯗꯨꯕꯨ ꯃꯜꯂꯤ꯫ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯐꯝꯗꯨꯅ ꯄꯤꯁꯛ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯅꯦ ꯅꯨꯡꯗꯪ ꯑꯃ ꯄꯥꯏꯔꯒꯅꯦ ꯍꯟꯖꯤꯟ ꯍꯦꯛ ꯁꯨꯖꯟꯖꯕ ꯑꯗꯨꯗꯇ ꯈꯪꯗꯧꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯕ ꯑꯃ ꯂꯩꯅ ꯑꯩꯅ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯧꯔꯤꯅꯣꯕ? ꯁꯦꯜ ꯇꯥꯟꯗꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯕ ꯌꯥꯔꯕ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯃꯥꯅ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯆꯥꯕꯒ ꯆꯠꯄꯒ ꯇꯨꯝꯕꯒ ꯇꯧꯔꯒ ꯂꯩꯌꯦꯕ꯫ ꯑꯩꯈꯣꯏꯕꯨ ꯃꯥꯅ ꯁꯨ ꯅꯣꯝꯗꯅ ꯊꯥꯛꯇꯧ ꯃꯇꯝꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨ ꯎꯀꯥꯏ ꯇꯛꯏ ꯍꯥꯏꯕꯅꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯍꯧꯖꯤꯛꯁꯨ ꯍꯧꯒꯠꯄꯒꯤ ꯋꯥꯒ ꯂꯩ ꯄꯣꯟꯇꯦꯀꯣ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯐꯃꯨꯡꯁꯤꯗ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝꯂꯤꯕ꯫ ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯛꯁꯤꯒꯦꯅꯦ ꯃꯔꯤꯟ ꯑꯁꯨꯛ ꯇꯟꯕ ꯏꯆꯥꯁꯤꯕꯨ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯆꯧꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯑꯩ ꯃꯃꯥ, ꯅꯪꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯅꯪꯒꯤ ꯏꯁꯧꯗꯨ ꯑꯃꯨꯛ ꯍꯧꯔꯕ? ꯅꯣꯡꯃꯇ ꯌꯨꯝꯁꯤ ꯏꯪꯅ ꯆꯤꯛꯅ ꯍꯦꯛ ꯂꯩꯇꯦꯕ ꯅꯪꯒꯤ ꯏꯁꯧꯗꯨꯅ꯫ ꯅꯆꯥꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯁꯛ ꯌꯥꯝ ꯆꯥꯕꯗꯨꯗꯤ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯀꯗꯥꯏꯗꯒꯤ ꯍꯧꯒꯠꯄꯅꯣꯗ ꯍꯧꯖꯤꯛꯄꯨ ꯃꯥꯅ? ꯋꯥꯠꯂꯤ ꯃꯥꯅ ꯍꯧꯒꯠꯂꯛꯀꯗꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯀꯥꯏꯗꯤ ꯂꯦꯡꯈꯠꯂꯛꯀꯗ꯭ꯔꯥ? ꯃꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯍꯥꯏꯅ ꯉꯥꯡꯅꯔꯛꯁꯤꯒꯦ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯅ ꯇꯧꯔꯤ, ꯃꯤ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯒ ꯃꯥꯅ ꯃꯁꯤꯗ ꯆꯠꯄꯒ ꯆꯥꯕꯒ ꯇꯧꯔ ꯂꯩ꯫ ꯃꯥ ꯃꯤ ꯑꯣꯏꯔꯣꯏꯀꯣ, ꯃꯤ ꯑꯣꯏꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯅ꯫ ꯃꯁꯦ ꯃꯃꯥ ꯅꯪ ꯂꯧꯗꯅꯅꯤ ꯃꯥꯅ ꯐꯠꯇ꯭ꯔꯤꯕꯁꯤ꯫ ꯍꯔꯦ ꯇꯥꯅꯤꯡꯗꯦ ꯃꯈꯣꯏ ꯃꯄꯥ, ꯑꯩꯉꯣꯟꯗꯒꯅꯦ ꯇꯥꯏꯅꯕꯤꯔꯛꯀꯅꯨꯗ꯫ ꯃꯈꯣꯏ ꯃꯄꯥꯁꯨ ꯅꯆꯥꯁꯦ ꯈꯔ ꯆꯩ ꯉꯥꯡ ꯇꯧꯔꯗꯤ ꯐꯗꯧꯕ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯅꯆꯥꯗ ꯉꯥꯡꯕ ꯆꯩꯕꯒꯤ ꯃꯍꯨꯠ ꯑꯩꯉꯣꯟꯗꯅ ꯇꯥꯏꯅꯗꯧꯒꯤ ꯇꯧꯔꯒ ꯂꯩꯕ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯁꯦ ꯉꯥꯡꯃꯟꯗꯅ ꯏꯋꯥ ꯂꯧꯕꯤꯗ꯭ꯔꯦ ꯅꯆꯥꯁꯤꯅ꯫ ꯑꯩꯕꯨ ꯉꯥꯡꯗꯕ꯭ꯔꯣ ꯆꯩꯗꯕ꯭ꯔꯣ? ꯃꯥ ꯉꯥꯡꯕꯗ ꯃꯤ ꯃꯆꯥ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ, ꯂꯧꯗꯧ ꯃꯥꯟꯗꯤ ꯂꯧꯗ꯭ꯔꯗꯅ꯫ ꯃꯇꯥꯡꯗꯨꯗ ꯈꯝꯕꯇꯣꯟꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯃꯤꯠ ꯅꯣꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯇꯨꯝꯕ ꯍꯧꯒꯠꯂꯦꯗꯅ ꯏꯆꯥꯗꯤ꯫ ꯏꯆꯥꯕꯨ ꯇꯨꯝꯁꯤꯠꯀ ꯐꯥꯔꯕ꯭ꯔꯅꯦ? ꯅꯠꯇꯦ ꯏꯆꯥꯕꯨ ꯇꯨꯝꯁꯤꯠꯀ ꯐꯥꯗꯗꯅ ꯑꯃꯨꯛ ꯅꯥꯅꯤꯀꯣ꯫ ꯇꯨꯝꯕꯗꯤ ꯌꯥꯝꯅ ꯇꯨꯝꯅꯤꯡꯉꯤ, ꯑꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯄꯥꯟꯁꯤꯗ ꯏꯃꯥ ꯄꯥꯕꯅ ꯋꯥ ꯀꯟꯅ ꯉꯥꯡꯅꯕꯗꯨꯗ ꯇꯨꯝꯕ ꯀꯥꯏꯗꯅ ꯍꯧꯒꯠꯂꯛꯏꯅꯤ꯫ ꯇꯨꯝꯕ ꯀꯥꯏꯗꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ꯫ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯧꯖꯁꯥꯏꯅꯣ ꯈꯪꯗꯦ, ꯍꯧꯖꯤꯛꯇꯒ ꯍꯧꯒꯠꯂꯛꯇꯅ꯫ ꯍꯩ ꯌꯦꯡꯅꯤꯡꯗꯦꯀꯣ, ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯗꯨꯋꯥꯏꯗ ꯀꯨꯏꯅ ꯂꯦꯞꯄꯅꯨ꯫ ꯀꯔꯤꯅꯣ ꯏꯃꯥ, ꯇꯨꯝ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯨꯝ ꯉꯥꯡꯁꯤꯜꯂꯛꯏꯁꯤꯕꯨ? ꯃꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯃꯤꯠꯐꯥꯎ ꯄꯥꯡꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ, ꯀꯔꯤꯅꯣ ꯍꯨꯏ ꯃꯥꯁꯤꯕꯨ? ꯃꯁꯤ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ꯫ ꯍꯩ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯩꯊꯥꯕ, ꯅꯪꯕꯨ ꯈꯔ ꯇꯨꯝ ꯈꯔ ꯆꯥ ꯈꯔ ꯆꯠ ꯇꯧꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯤꯕꯗꯨꯕꯨ ꯅꯠꯇꯦ, ꯑꯗꯨꯅ ꯌꯥꯗꯧꯔꯤꯕ꯭ꯔꯥ ꯅꯪꯕꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯧꯖꯤꯛꯐꯥꯎ ꯁꯨꯔꯒ ꯊꯥꯛꯏꯕꯁꯤꯕꯨ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ? ꯃꯪ ꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯎꯀꯥꯏ ꯇꯛꯈꯤꯒꯦ ꯍꯥꯏꯕꯅꯣ ꯅꯪ? ꯏꯃꯥꯒ ꯄꯥꯕꯒꯗ ꯊꯥꯛꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯅꯥ ꯂꯥꯛꯑꯒ ꯊꯥꯛꯇꯣꯏꯅꯣ? ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩ ꯊꯥꯛꯄ ꯉꯝꯅꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯄꯣꯛꯄꯤꯔꯕꯤ ꯅꯠꯇ꯭ꯔꯣ? ꯍꯩ ꯃꯍꯥꯆꯟꯗꯥꯟ, ꯅꯄꯥꯡꯒꯜ ꯑꯆꯧꯕꯗꯨ ꯄꯨꯊꯣꯛꯇꯅ ꯃꯤ ꯈ꯭ꯋꯥꯏ ꯃꯆꯥꯗꯧꯅ ꯊꯕꯛ ꯁꯨ ꯅꯣꯝꯗꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯩꯈꯣꯏꯁꯦ ꯅꯪꯅ ꯑꯃꯨꯛ ꯊꯥꯛꯄ ꯌꯥꯔꯦ ꯍꯥꯏꯋꯥꯅꯤꯗ꯫ ꯏꯃꯥ, ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯊꯕꯛꯅ ꯁꯨꯔꯒ ꯏꯃꯥꯒ ꯄꯥꯕꯒ ꯊꯥꯛꯇꯣꯏꯁꯤꯕꯣ? ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯑꯝꯇꯁꯨ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯒꯣꯔꯣ ꯒꯣꯔꯣ ꯑꯃꯨꯛ ꯍꯣꯠꯂꯤ꯫ ꯍꯣ ꯅꯪꯅꯕꯨ ꯊꯕꯛ ꯁꯨꯒꯦꯕꯨ ꯍꯥꯏꯔꯕꯗꯤ ꯏꯃꯥ ꯇꯥꯛꯄꯤꯒꯦ꯫ ꯑꯋꯥꯡꯒꯤ ꯅꯪ ꯇꯥꯗ ꯏꯕꯣꯝꯆꯥ ꯍꯣꯏ, ꯑꯗꯒꯤ ꯃꯣꯏ ꯈꯔ ꯊꯪꯅꯕ ꯈꯨꯜꯗꯅꯦ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯍꯥꯏꯕꯅꯤ, ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯆꯠꯄꯁꯨ ꯌꯥꯏ꯫ ꯏꯆꯥꯅꯕꯨ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯕꯗꯤ ꯁꯤꯗꯒꯤ ꯏꯪꯈꯣꯜ ꯃꯅꯤꯡ ꯃꯃꯥꯡꯁꯤꯗ ꯀꯣꯏꯕꯗ ꯃꯤꯗꯤ ꯍꯦꯟꯗꯣꯛꯇꯅꯅꯦ ꯅꯍꯥꯟꯅ ꯑꯣꯏꯕ ꯌꯥꯔꯕꯅꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ꯫
ꯑꯗꯨꯅ ꯁꯨꯝ ꯍꯥꯄꯨ ꯍꯟꯅꯥꯏ ꯁꯨꯗꯅ ꯂꯩꯕꯅꯗꯤ ꯅꯄꯨꯟꯁꯤꯗꯣ ꯂꯦꯟꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯑꯁ ꯃꯗꯨ ꯇꯜꯂꯤꯗ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯜꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯨ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯑꯩꯅ ꯑꯔꯥꯞꯄꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯗꯤ ꯍꯌꯦꯡꯋꯥꯏ ꯃꯥꯡꯖꯗꯣꯏꯁꯦ ꯏꯃꯥꯒ ꯄꯥꯕꯒ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯗꯤ ꯇꯜꯂꯦꯕ ꯑꯗꯒꯤ ꯏꯪꯈꯣꯜꯗꯣ ꯑꯩꯅ ꯀꯣꯏꯔꯗꯤ ꯏꯃꯥ ꯄꯥꯕꯅ ꯑꯃꯨꯛ ꯀꯣꯏꯅꯤꯡꯉꯥꯏ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯩꯈꯤꯗ꯭ꯔꯣ ꯍꯦ ꯅꯄꯥ ꯊꯥꯡꯗꯕ ꯃꯆꯥ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯁꯤꯗꯤ ꯃꯀꯣꯛꯁꯤꯗ ꯈꯟꯗꯒꯦ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯃꯆꯤꯟꯁꯦ ꯁꯨꯝ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯗꯅ ꯈꯨꯝꯂꯒ ꯂꯩ ꯋꯥꯅꯦ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯤ ꯃꯁꯤ ꯅꯪ ꯅꯊꯤꯕꯣꯡ ꯆꯥꯛꯀ ꯍꯥꯞꯄꯣꯏꯀꯣ ꯅꯪ ꯉꯁꯤ ꯅꯪ ꯌꯥꯔꯦ ꯃꯥ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯌꯨꯀꯣ ꯃꯤ ꯂꯣꯏꯅ ꯆꯦꯞꯊꯅ ꯌꯦꯡꯅꯔꯦ ꯑꯩꯈꯣꯏꯗꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗꯅꯦ ꯑꯩ ꯏꯀꯥꯏ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯁꯥꯃꯨ ꯃꯇꯨꯡꯗ ꯄꯦꯅꯥ ꯈꯣꯡꯕꯒꯨꯝꯕꯅꯤ ꯃꯈꯣꯏ ꯃꯄꯥꯁꯨꯅꯤ ꯅꯆꯥꯁꯦ ꯉꯥꯡꯒꯦ ꯆꯩꯒꯦꯗꯤ ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯎꯌꯨꯡ ꯁꯥꯗꯅ ꯃꯁꯤꯗꯩꯁꯤꯗ ꯁꯨꯝ ꯆꯥꯛꯀꯧ ꯌꯦꯡ ꯂꯩꯔꯒ ꯍꯧꯖꯤꯛꯇꯤ ꯇꯥꯅꯤꯡꯗꯦ ꯀꯥꯏꯅ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯔꯤꯌꯦ ꯃꯈꯣꯏ ꯃꯄꯥꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯕ ꯅꯠꯇꯦ ꯑꯩ ꯍꯥꯏꯗꯤ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯅꯈꯗꯥꯡꯗꯣ ꯅꯥꯟꯊꯣꯛꯈꯩ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯒ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯂꯛꯑꯒ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯀꯥꯟꯅꯗꯦ ꯃꯃꯥ ꯆꯥꯛꯇꯣ ꯑꯗꯨꯝ ꯊꯥꯒꯠꯂꯨ ꯍꯪꯒꯥꯝꯗꯣ ꯍꯥꯎꯅ ꯊꯣꯡꯂꯒ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒ ꯆꯥꯁꯤ ꯍꯣꯏ ꯆꯥꯛꯇ ꯍꯥꯏꯔꯒ ꯂꯩꯔꯣ ꯃꯈꯣꯏ ꯃꯄꯥꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯅ ꯊꯣꯡꯒꯦ ꯃꯈꯣꯏ ꯃꯄꯥ ꯆꯥꯛ ꯄꯨꯀꯥꯏꯈꯩ ꯆꯥꯅꯕ ꯅꯆꯥ ꯅꯨꯄꯥ ꯁꯨꯅꯤꯡꯗꯕ ꯁꯟꯖꯥꯎꯁꯤꯒ ꯑꯩꯗꯤꯅꯦ ꯑꯩ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯄꯦꯜꯂꯕꯅꯦ ꯄꯦꯜꯂꯕꯅꯦꯕ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤ ꯍꯩ ꯏꯄꯥꯒꯤ ꯈꯝꯕꯇꯣꯟ ꯑꯗꯨꯋꯥꯏꯗ ꯅꯀꯣꯛꯅꯔꯨꯗꯤ ꯏꯆꯥꯎꯈꯩ ꯁꯨꯝ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯪꯈ꯭ꯔꯣ ꯃꯅꯤꯡ ꯃꯌꯥꯗ ꯂꯩꯔꯨꯆꯣ ꯃꯤ ꯄꯣꯡ ꯂꯥꯛꯂꯒꯅꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯀꯥꯏꯅ ꯍꯥꯏꯕ ꯑꯩ ꯏꯀꯥꯏꯖꯩ ꯆꯪꯈ꯭ꯔꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯑꯩ ꯈꯝꯕꯇꯣꯟ ꯃꯄꯥꯟ ꯍꯥꯏꯔꯤꯒꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯀꯥꯟꯅꯗꯦ ꯏꯃꯥꯒꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯉꯥꯎꯆꯠꯅꯔꯕ ꯏꯇꯥꯎ ꯑꯅꯤꯗꯣ ꯃꯣꯏ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛꯇ ꯀꯣꯏꯊꯣꯛꯈꯤ ꯏꯍꯦ ꯑꯩꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒꯤ ꯆꯤꯟꯌꯥꯒ ꯁꯦꯡꯕ ꯀꯥꯎꯏꯗꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯏꯁꯧꯗ ꯃꯣꯏꯗ ꯁꯦꯡꯉꯔꯣꯏꯗ ꯏꯪꯕꯅꯦ ꯏꯁꯤꯡ ꯄꯥꯏꯕ ꯌꯥꯝ ꯇꯜꯂꯤ ꯅꯥꯅꯤꯕ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯍꯧꯈꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯗꯨꯅꯤ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯅꯤ ꯊꯋꯥꯟ ꯑꯃꯗꯤ ꯑꯃꯨꯕ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯅꯥꯀꯜꯒꯤ ꯈꯣꯡꯅꯥꯡ ꯃꯈꯥꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯦꯝ ꯀꯟꯅ ꯁꯨꯔꯤ ꯑꯃꯨꯕꯅ ꯏꯇꯥꯎ ꯍꯌꯦꯡꯗꯤ ꯈꯨꯜ ꯊꯪꯅꯕ ꯁꯣꯝꯗ ꯆꯠꯂꯨꯁꯤꯗꯅ ꯉꯥꯏꯍꯥꯛ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤꯗꯅ ꯊꯋꯥꯟ ꯍꯣꯏꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗꯣꯛꯇꯦ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯍꯦꯟꯗꯣꯛꯄꯗꯤ ꯐꯕ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ ꯈꯝꯕꯇꯣꯟ ꯑꯁ ꯑꯩꯗꯤ ꯇꯜꯂꯤꯗ ꯅꯨꯡꯁꯥꯒ ꯁꯥꯔꯀꯥꯟꯁꯤꯗ ꯂꯥꯞꯅꯒ ꯆꯠꯄꯗꯣ ꯋꯥꯅꯤ ꯏꯇꯥꯎ ꯅꯣꯏꯅ ꯑꯗꯨꯝ ꯆꯠ ꯑꯩ ꯇꯜꯂꯤ ꯑꯃꯨꯕꯅ ꯏꯇꯥꯎ ꯅꯪꯒꯤ ꯁꯨꯅꯤꯡꯗꯕꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯇꯟꯕ ꯑꯃꯁꯨ ꯌꯥꯎꯔꯤ ꯅꯁꯥꯗꯨꯕꯨ ꯑꯗꯨꯛ ꯌꯥꯝ ꯂꯦꯡꯅꯤꯡꯗ꯭ꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥ ꯑꯣꯏꯕꯒꯤ ꯀꯣꯏꯕ ꯆꯠꯄ ꯂꯥꯡꯕ ꯍꯥꯏꯁꯤꯗꯤ ꯄꯥꯈꯪ ꯑꯩꯈꯣꯏꯅ ꯇꯧꯗꯅ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯏꯄꯨ ꯆꯥꯎꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗꯕꯗꯣ ꯃꯣꯏꯅ ꯇꯧ ꯌꯥꯔꯤꯕ ꯍꯧꯖꯤꯛꯄꯣ ꯀꯩꯅꯣ ꯈꯪꯗꯦ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯍꯔꯥꯎ ꯌꯥꯔꯣꯏ ꯊꯋꯥꯟ ꯍꯥꯏꯒꯨꯝꯗꯅ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯝꯕꯇꯣꯟꯁꯤ ꯑꯣꯈꯥꯛꯇꯤ ꯇꯟꯕꯖꯥꯠꯅꯤ ꯅꯍꯥꯟ ꯃꯣꯏ ꯏꯃꯥꯅ ꯐꯧ ꯕꯣꯔꯥꯗ ꯁꯨꯃꯥꯡ ꯐꯥꯎꯗ ꯊꯥꯡꯗꯣꯛꯎ ꯂꯥꯎ ꯍꯥꯏꯗꯅ ꯍꯟꯖꯤꯟ ꯅꯤꯐꯨꯔ ꯀꯧꯕꯗꯣ ꯃꯥꯒꯤ ꯃꯅꯥꯗ ꯁꯨꯡꯍꯥꯞ ꯍꯥꯞꯇ ꯉꯝꯃꯦ ꯍꯥꯏ ꯋꯥꯅꯤ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯇꯨꯝꯃꯒ ꯂꯩ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯣꯏ ꯏꯃꯥꯅ ꯉꯝꯗꯕꯩ ꯇꯧꯗꯅ ꯁꯣꯔ ꯆꯤꯡꯊꯣꯛꯈ꯭ꯔꯦꯗꯅ ꯐꯧ ꯕꯣꯔꯥꯗꯣ ꯁꯨꯃꯥꯡ ꯇꯥꯟ ꯑꯗꯨꯒ ꯈꯝꯕꯇꯣꯟ ꯆꯥꯛ ꯂꯣꯏꯔꯦ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯀꯧꯔꯛꯄꯗꯗꯤ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯍꯩ ꯄꯔꯦꯡꯗꯣ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯆꯥꯛꯁꯪꯗ ꯃꯥ ꯍꯥꯟꯅ ꯐꯝꯃꯒ ꯂꯩꯔꯝꯕꯩ ꯋꯥꯅꯤꯗ ꯏꯁ ꯌꯥꯔꯦꯉꯣ ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ ꯏꯃꯥꯅ ꯐꯧ ꯊꯥꯡꯉꯨ ꯀꯧꯔꯛꯄꯩꯗꯨꯗ ꯅꯪ ꯀꯣꯛ ꯆꯠꯂꯒ ꯊꯥꯡꯉꯨꯕꯗꯤ ꯀꯩꯗꯧꯒꯦ ꯅꯪꯁꯨ ꯇꯟꯕꯒꯤ ꯑꯗꯨꯝ ꯑꯩꯒꯤ ꯅꯥꯀꯟꯗ ꯍꯤꯞꯆꯤꯜꯂꯒ ꯃꯁꯤꯗꯩꯁꯤꯗ ꯇꯨꯝꯆꯟꯅꯔꯒ ꯂꯩꯗꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤꯀꯣ ꯃꯥ ꯃꯁꯥꯗꯤ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯗꯅ ꯃꯤꯉꯣꯟꯗ ꯄꯥꯟꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩꯕꯣꯏ ꯍꯦꯛ ꯇꯧꯔꯗꯤ ꯅꯪ ꯉꯝꯃꯤꯕꯣ ꯍꯦꯔꯥ ꯑꯗꯨꯗꯤ ꯃꯤ ꯅꯣꯏ ꯏꯃꯥꯅ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯛꯇꯕꯒꯤ ꯊꯣꯛꯇꯕꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯃꯤꯡ ꯀꯧꯔꯗꯤ ꯑꯩꯁꯨ ꯆꯠꯅꯤ ꯀꯩꯅꯣ ꯑꯁ ꯌꯥꯔꯦꯍꯦ ꯅꯣꯏꯅꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦꯕ ꯂꯦꯞꯄꯣ ꯌꯥꯔꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯍꯌꯦꯡ ꯆꯠꯄꯒꯤ ꯍꯥꯏꯅꯕꯗꯣ ꯁꯣꯏꯅꯒꯨꯝꯁꯤ ꯏꯇꯥꯎꯅꯤ ꯈꯝꯕꯇꯣꯟ ꯃꯁꯤꯅ ꯆꯠꯄ ꯇꯧꯔ ꯂꯩ ꯑꯩꯗꯤ ꯇꯜꯂꯦ ꯍꯥꯏꯁꯤꯅꯤꯀꯣ ꯊꯋꯥꯟ ꯍꯣꯏ ꯅꯪ ꯇꯜꯂꯒꯅ ꯂꯩꯍꯧ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯆꯠꯂꯗꯧꯅꯤ ꯇꯥꯟꯖꯥꯗꯨꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ 3-4ꯗꯨ ꯃꯈꯨꯠꯇ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯂꯝꯄꯥꯛꯇꯨꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯗ ꯊꯋꯥꯟ ꯑꯥꯗ ꯂꯥꯛꯏꯁꯤ ꯁꯤꯕꯨ ꯊꯣꯏꯕꯤ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯏꯇꯧꯅꯤ ꯊꯣꯏꯕꯤ ꯍꯣꯏ ꯅꯠꯇ꯭ꯔꯣ ꯑꯗꯩꯁꯤꯕꯣ ꯈꯝꯕꯇꯣꯟ ꯀꯥꯏꯗꯅꯣ ꯀꯗꯣꯝꯗꯅꯣ ꯊꯣꯏꯕꯤ ꯂꯥꯛꯏꯕ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯎꯔꯦ ꯊꯣꯏꯕꯤ ꯍꯣꯏꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯛꯂꯤꯕꯗꯣ
ꯈꯝꯕꯇꯣꯟ ꯃꯗꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯩ ꯊꯣꯏꯕꯤ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯊꯣꯡꯒꯥꯜ 4-5ꯃꯨꯛ ꯂꯥꯞꯅꯩ ꯑꯗꯨꯕꯨ ꯁꯨꯃꯥꯡꯗꯤ ꯄꯔꯦꯡ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯑꯃꯅ ꯑꯃꯕꯨ ꯇꯨꯃꯤꯟ ꯂꯥꯞꯇꯛ ꯂꯣꯟꯅ ꯌꯦꯡꯅꯖꯔꯤ ꯄꯣꯠꯅꯤ ꯃꯈꯣꯏ ꯑꯅꯤ ꯃꯄꯨꯛꯅꯤꯡꯗꯗꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝꯅ ꯄꯥꯝꯅꯖꯩ ꯑꯗꯨꯕꯨ ꯆꯤꯟꯅ ꯊꯣꯛꯅꯗꯤ ꯐꯣꯡꯅꯕ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯅꯔꯤ ꯑꯃꯨꯕꯅ ꯏꯇꯥꯎ ꯈꯝꯕꯇꯣꯟ ꯅꯪꯅ ꯊꯣꯏꯕꯤꯁꯦ ꯑꯗꯨꯝ ꯄꯥꯝꯖꯔꯒ ꯀꯣꯛ ꯐꯣꯡꯗꯣꯛꯀꯦꯗꯤ ꯍꯥꯏꯗꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯊꯣꯏꯕꯤꯁꯦ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯉꯥꯏꯔꯕ ꯍꯥ ꯏꯇꯥꯎ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯃꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯗ ꯑꯩꯁꯨ ꯍꯦꯛ ꯐꯣꯡꯗꯣꯛꯄꯗꯣ ꯉꯝꯗ ꯇꯧꯔꯤꯅꯤ ꯑꯗꯩ ꯅꯨꯡꯁꯤ ꯀꯥꯏꯅ ꯍꯥꯏꯔꯨꯕ ꯀꯥꯟꯗ ꯑꯃꯨꯛ ꯃꯥꯅ ꯏꯕꯨꯡꯒꯨꯝꯅ ꯈꯜꯂꯤ ꯀꯥꯏꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯁꯨꯃꯥꯡ ꯄꯔꯦꯡ ꯑꯣꯏꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛ ꯉꯝꯃꯣꯏ ꯇꯧꯅꯤꯡꯉꯤ ꯀꯥꯏꯗ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯍꯥꯟꯅ ꯀꯣꯏꯅꯔꯗꯧꯅꯤ ꯊꯋꯥꯟ ꯍꯦꯔꯥ ꯏꯇꯥꯎ ꯅꯨꯄꯥꯅꯕꯨ ꯑꯗꯨꯛ ꯅꯔꯤꯟ ꯌꯥꯎꯗꯕ ꯄꯥꯝꯃꯗꯤ ꯊꯣꯛ ꯍꯥꯏꯔꯨ ꯀꯩꯅꯣ ꯌꯥꯔꯛꯑꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯦ ꯐꯔꯦ ꯌꯥꯔꯛꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯕꯨ ꯌꯦꯡꯉ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯏ ꯃꯥꯡ ꯑꯗꯨꯒ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯨꯃꯥꯡ ꯄꯔꯦꯡꯁꯨ ꯑꯣꯏꯔꯕꯅꯤꯅ ꯅꯣꯏ ꯅꯑꯣꯡꯗꯣ ꯎꯔꯒ ꯃꯥ ꯕ꯭ꯔꯣꯛ ꯆꯥꯛꯆꯔꯅꯤ ꯑꯁ ꯇꯥꯅꯤꯡꯗꯦꯍꯦ ꯏꯇꯥꯎ ꯅꯪ ꯃꯗꯨ ꯀꯩꯅꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯩ ꯃꯤꯑꯣꯏꯒꯤꯗꯤ ꯁꯣꯝꯗ ꯃꯥꯗꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯗꯅ ꯂꯩꯖꯔꯤ ꯑꯃꯨꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯂꯥꯏꯔꯤ ꯍꯥꯏꯅꯔꯤꯀꯥꯟꯁꯤꯗ ꯃꯣꯏꯗꯤ ꯁꯨꯝ ꯌꯧꯁꯤꯜꯂꯛꯏꯅꯦ ꯏꯇꯥꯎ ꯏꯆꯜ ꯃꯌꯥꯝ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯣ ꯅꯣꯏꯕꯣ ꯑꯁꯪꯕꯤꯅ ꯅꯠꯇꯦ ꯏꯕꯨꯡ ꯆꯔꯥ ꯋꯥꯟꯕ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯈꯪꯗꯦꯃꯤ ꯁꯅꯥꯕꯨꯟ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯁꯤ ꯂꯥꯛꯏꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯏꯔꯩ ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥꯏꯕꯅꯤꯗ ꯊꯋꯥꯟ ꯑꯁ ꯑꯁꯪꯕꯤ ꯅꯪ ꯁꯤꯗꯤ ꯋꯥꯒꯁꯤ ꯈꯤꯇꯪ ꯁꯣꯏꯔꯨꯕꯒ ꯌꯥꯕ ꯖꯥꯠ ꯅꯠꯇꯦ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤ ꯀꯩꯗꯧꯔꯒꯦ ꯑꯃꯨꯕꯅ ꯏꯆꯟꯁꯤꯡꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯏꯕꯦꯊꯣꯏꯅ ꯏꯕꯨꯡ ꯀꯥꯎꯔꯦꯗ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯗꯣ ꯍꯧꯖꯤꯛ ꯅꯨꯃꯤꯗꯥꯡꯒꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯁꯤꯒꯦ ꯑꯃꯨꯛ ꯈꯜꯂꯤ ꯊꯋꯥꯟ ꯑꯁ ꯅꯣꯏꯁꯤꯗꯤ ꯕꯦꯔꯥꯅꯤ ꯃꯤꯅ ꯅꯨꯡꯁꯤꯗꯅ ꯋꯥ ꯍꯪꯂꯒ ꯆꯨꯝꯅ ꯑꯝꯇ ꯈꯨꯝꯗꯦ ꯃꯇꯝꯁꯤꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯇꯣꯔꯦꯅꯤ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯈꯩ ꯀꯅꯥꯒꯤ ꯋꯥꯔꯤ ꯑꯔꯤꯈꯩ ꯁꯥꯟꯅꯔꯤꯀꯥꯟꯗ ꯃꯇꯝꯒ ꯍꯧꯈꯤꯕ ꯑꯃ ꯈꯪꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯊꯣꯏꯕꯤ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯈꯝꯕꯇꯣꯟꯅ ꯌꯦꯡꯂꯤꯕꯗꯨ ꯑꯃꯨꯕꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕ ꯋꯥꯗꯤ ꯉꯥꯡꯊꯣꯛꯇꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨ ꯌꯦꯡꯉꯤ ꯑꯁꯪꯕꯤꯅ ꯕꯣꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯏꯁꯤꯡ ꯁꯣꯛꯈꯤꯒꯦ ꯏꯕꯨꯡꯍꯣꯏꯁꯨ ꯍꯣꯔꯦꯟ ꯑꯍꯤꯡ ꯐꯥꯎ ꯐꯝꯕꯤꯍꯧꯀꯣ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯆꯠꯈꯤ ꯊꯋꯥꯟ ꯃꯁꯤꯒꯤ ꯑꯁꯪꯕꯤ ꯍꯥꯏꯕꯤ ꯁꯦꯟꯗ꯭ꯔꯥꯡ ꯑꯃꯨꯛ ꯃꯥꯟꯕꯤꯁꯦ ꯃꯤꯗꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯁꯩꯇ ꯃꯁꯛ ꯑꯁꯤꯒ ꯊꯤꯈꯩ ꯁꯛꯅ ꯃꯔꯣꯟ ꯀꯥꯛꯏ ꯃꯁꯦ ꯅꯨꯄꯥꯒ ꯐꯪꯉꯣꯏ ꯈꯝꯕꯇꯣꯟꯅ ꯁꯤ ꯌꯥꯔꯦ ꯏꯇꯥꯎ ꯅꯨꯡꯁꯤꯗꯤ ꯇꯥꯅꯤꯡꯗꯦꯕ ꯅꯨꯄꯤꯁꯤꯒ ꯆꯥꯕꯦꯡꯃꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯆꯪꯅꯔꯁꯤ ꯍꯌꯦꯡ ꯉꯟꯇꯥꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯨꯝ ꯇꯧꯗꯅ ꯃꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯗꯨ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯨꯝꯗ ꯆꯪꯅꯈꯤ ꯁꯣꯝꯗꯅ ꯄꯤꯁꯛ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤ ꯇꯣꯝꯆꯧꯁꯨ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯔꯤ ꯃꯇꯥꯡꯗꯨꯗ ꯈꯝꯕꯇꯣꯟ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯄꯨꯛꯀꯁꯤ ꯒ꯭ꯔꯧ ꯈꯣꯡꯉꯤ ꯇꯧꯔꯤꯁꯤ ꯏꯁꯥ ꯏꯊꯟꯗ ꯀꯤꯕ ꯑꯃꯇ ꯌꯥꯎꯏ ꯄꯨꯛ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤ ꯇꯥꯕꯗ ꯄꯤꯁꯛ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯃꯥ ꯅꯃꯤꯠꯇꯣ ꯑꯗꯨꯃꯥꯏꯅ ꯄꯥꯏꯅ ꯌꯦꯡꯉꯨ ꯍꯥꯏꯕ ꯅꯠꯇꯦ ꯌꯦꯡꯀꯅꯨ ꯀꯤꯖꯩ ꯑꯩꯈꯣꯏ ꯍꯦꯛ ꯀꯨꯏꯔꯗꯅ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯤ ꯅꯣꯡꯐꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯗ꯭ꯔꯤ ꯐꯥꯎ ꯅꯃꯥꯟꯅꯕ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯑꯅꯤꯗꯨꯒ ꯅꯌꯥꯗꯣ ꯀꯣꯡꯒꯣꯟ ꯄꯤꯗ꯭ꯔꯤꯛ ꯊꯣꯛꯈꯩ ꯋꯥꯔꯦꯝ ꯉꯥꯡꯅꯔꯨꯕꯒꯤ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯏꯆꯥꯗꯤ ꯋꯥꯔꯝꯃꯅꯤꯕ ꯍꯣ ꯏꯟꯁꯥꯡꯕꯨꯗꯤ ꯍꯋꯥꯏ ꯃꯅꯥ ꯀꯥꯡꯁꯣꯏ ꯊꯣꯡꯉꯦ ꯑꯁ ꯍꯣꯏ ꯃꯥꯁꯤꯗꯤ ꯍꯦꯛ ꯇꯧꯕꯒ ꯍꯪꯒꯥꯝꯗꯒꯤ ꯀꯥꯡꯁꯣꯏ ꯍꯋꯥꯏ ꯃꯅꯥ ꯊꯣꯡꯂꯩꯁꯤꯕꯨ ꯏꯃꯥꯕꯨ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯑꯝꯇ ꯊꯣꯡꯕ ꯍꯩꯇ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯃꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯉꯥ ꯑꯗꯒꯤ ꯌꯦꯟꯒ ꯊꯣꯡ ꯌꯥꯔꯤ ꯄꯣꯠ ꯃꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯃꯟꯗꯕꯒꯤ ꯏꯟꯁꯥꯡ ꯑꯍꯥꯎꯕꯒꯤ ꯃꯍꯥꯎꯒꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯋꯥꯅꯤ ꯏꯕꯨꯡꯉꯣ ꯑꯃ ꯑꯣꯏꯒꯦꯔꯥ ꯆꯔꯥꯕꯨ ꯍꯦꯟꯗ꯭ꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯌꯥꯝ ꯐꯔꯕꯅꯤ ꯇꯥꯅꯤꯡꯗꯦ ꯆꯠꯊꯣꯛ ꯑꯁ꯭ꯋꯥꯏꯗ ꯑꯩ ꯆꯥꯛꯁꯤ ꯑꯝꯇꯅꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯏꯃꯥ ꯍꯥꯏꯒꯨꯝꯗꯅ ꯉꯥ ꯃꯇꯨꯝ ꯊꯣꯡꯕꯗꯣ ꯍꯌꯦꯡꯗꯤ ꯑꯃ ꯆꯥꯁꯤꯕ ꯉꯥ ꯃꯇꯨꯝꯗꯨ ꯈꯜꯂꯒ ꯑꯩ ꯍꯥꯎꯅ ꯑꯝꯇ ꯄꯨꯛꯀ ꯀꯥꯏꯈꯩ ꯆꯥꯒꯦꯕ ꯏꯃꯥ ꯏꯆꯥꯕꯨ ꯉꯥ ꯃꯇꯨꯝ ꯊꯣꯡꯕ ꯆꯥꯅꯤꯡꯕ꯭ꯔꯅꯦ ꯍꯣꯏ ꯄꯥꯕ ꯉꯥꯒꯗꯣ ꯆꯥꯗꯕ ꯀꯨꯏꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯗꯤ ꯍꯦ ꯅꯊꯤꯕꯣꯡꯗꯣ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤ ꯅꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯁꯦꯜꯗꯣ ꯇꯥꯜꯂꯣ ꯑꯗꯨꯒꯅꯦ ꯄꯨꯁꯤꯜꯂꯛꯑꯣ ꯁꯦꯜꯗꯣ ꯏꯃꯥꯅ ꯅꯨꯡꯇꯤꯒꯤ ꯉꯥ ꯃꯇꯨꯝꯗꯣ ꯊꯣꯡꯂꯒ ꯏꯆꯥꯗ ꯄꯤꯖꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯊꯕꯛꯇꯤ ꯃꯅꯥ ꯐꯥꯎ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯒ ꯉꯥ ꯃꯇꯨꯝ ꯊꯣꯡꯕ ꯆꯥꯁꯤ ꯀꯥꯏꯗ ꯅꯈꯅꯥꯎꯗꯨꯗꯅꯦ ꯈꯥꯕꯩꯁꯤꯅꯅꯦ ꯊꯤꯟꯖꯤꯜꯂꯒ ꯑꯣꯛꯈꯥꯏꯅꯤꯍꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯇꯅ ꯅꯪ ꯋꯥꯝ ꯍꯩꯌꯠ ꯊꯕꯛ ꯁꯦꯜ ꯇꯥꯜꯂꯨꯁꯤꯅꯕꯨ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤ ꯃꯆꯥ ꯑꯩꯁꯦ ꯊꯕꯛꯀ ꯌꯥꯝ ꯋꯥꯅ ꯁꯨꯕꯗꯣ ꯃꯌꯥꯝ ꯄꯥꯝ ꯃꯥꯜꯂꯦꯕ ꯑꯩ ꯗꯀꯥꯗ ꯂꯩꯖꯔꯒꯦ ꯆꯥꯛ ꯂꯣꯏꯔ ꯀꯧꯔꯣ ꯀꯩꯅꯣ ꯈꯪꯗꯦ ꯋꯥꯅꯤ ꯑꯁꯤ ꯀꯌꯥ ꯊꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ
ꯇꯧꯁꯟꯅꯔꯒ ꯆꯪꯈ꯭ꯔꯤꯁꯦ ꯍꯩ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯗꯅ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯧꯔꯤꯒꯦ ꯆꯟꯗꯥꯟ ꯅꯪꯕꯣ ꯌꯥꯔꯦ ꯃꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗꯅꯦ ꯇꯨꯃꯤꯟ ꯂꯩ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯑꯌꯥꯛꯄꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯨ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧ ꯍꯣ ꯃꯣꯏ ꯃꯄꯥꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯗꯒꯤ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯅꯆꯥꯁꯤꯁꯨ ꯆꯩꯉꯥꯡ ꯇꯧꯔꯨꯅꯨ ꯐꯠꯇ꯭ꯔꯒ ꯃꯃꯥ ꯐꯠꯇꯕꯒꯤꯅꯤ ꯍꯥꯏꯌꯨ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯅꯣꯏ ꯅꯄꯥꯅ ꯆꯥꯛꯇꯣ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯍꯦꯛ ꯍꯥꯠꯇꯣꯛꯀꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯏꯊꯟꯇ ꯋꯥꯏ ꯁꯪꯅ ꯌꯨꯝꯁꯤ ꯂꯩꯍꯧꯅꯦꯕ ꯃꯁꯤ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯇꯧꯍꯩꯕ꯭ꯔꯥ ꯇꯧꯍꯩꯗꯕ꯭ꯔꯥ ꯀꯤꯔꯕ ꯋꯥ ꯉꯥꯛꯇ ꯄꯤꯁꯛ ꯏꯕꯦꯝꯃ ꯑꯩꯗꯤ ꯅꯪꯒ ꯂꯩꯃꯤꯟꯅꯗꯧꯒ ꯇꯟꯖꯜꯂꯦꯗꯁꯨ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯄꯤꯁꯛ ꯏꯁꯧ ꯏꯔꯥꯡ ꯇꯧꯗꯨꯅ ꯏꯃꯨꯡꯗꯒꯤ ꯐꯤꯁꯤꯡꯗꯨ ꯃꯄꯥꯟ ꯇꯝꯅ ꯂꯪꯊꯣꯔꯛꯏ ꯁꯤꯁꯨ ꯃꯣꯠꯂꯤꯅꯦ ꯁꯤꯁꯨ ꯁꯨꯗꯕ ꯀꯨꯏꯔꯕꯅꯤꯅ ꯂꯣꯏ ꯃꯣꯠꯂꯦꯕ ꯁꯨꯗ ꯌꯥꯔꯔꯣꯏꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯤꯕꯨ ꯑꯩꯅ ꯁꯨꯔꯗꯧꯅꯤ ꯁꯥꯗꯅ ꯂꯣꯏ ꯍꯦꯛ ꯅꯝꯖꯟ ꯊꯝꯂꯝꯃꯦꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯁꯨ ꯆꯥꯛꯁꯨ ꯊꯣꯡ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯨ ꯍꯟꯅꯨꯔꯕ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯕ ꯁꯤꯗꯕꯨ ꯀꯅꯥꯅ ꯉꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯍꯩ ꯈꯝꯕꯇꯣꯟ ꯃꯁꯤꯁꯨ ꯀꯧꯔꯤꯕꯁꯤ ꯀꯣꯛ ꯈꯨꯝꯃꯛꯑꯣꯏꯗꯕꯅꯤ ꯍꯩ ꯈꯝꯕꯇꯣꯟ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ ꯑꯩꯅ ꯀꯧꯔꯤꯁꯦ ꯀꯩꯅꯣ ꯏꯃꯥ ꯅꯈꯣꯡꯅꯤꯅ ꯌꯥꯛꯈꯩ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯗꯨꯕ ꯑꯌꯨꯛꯁꯤꯗ ꯇꯨꯝꯃꯒ ꯂꯣꯏ ꯀꯥꯏ ꯅꯣꯏꯒꯤ ꯅꯋꯣꯡꯗꯨꯅꯅꯦ ꯑꯩꯅ ꯂꯥꯎꯔꯤꯕꯁꯦ ꯁꯦ ꯐꯤ ꯑꯃꯣꯠꯄ ꯃꯌꯥꯝꯁꯦ ꯁꯨꯒꯦ ꯅꯪ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡꯗꯣ ꯈꯔ ꯑꯝꯇ ꯍꯣꯜꯂ ꯂꯥꯛꯑꯣ ꯑꯁ ꯇꯜꯂꯦ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯍꯣꯟꯕ ꯀꯥꯏꯅ ꯉꯝꯃꯔꯣꯏ ꯇꯜꯂꯦ ꯑꯩ ꯌꯥꯝ ꯏꯪꯉꯦꯕ ꯍꯦ ꯉꯝꯗꯕ ꯌꯥꯝꯃꯤꯅꯦ ꯌꯥꯝ ꯊꯨꯅ ꯍꯣꯜꯂ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯤ ꯃꯌꯥꯝꯁꯤ ꯁꯨꯕ ꯂꯣꯏꯔꯒ ꯑꯩ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯗꯣꯔꯤꯕꯅꯤ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯅꯤ ꯏꯁꯤꯡ ꯈꯔ ꯍꯣꯜꯂ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀோ ꯏꯃꯥꯅꯁꯨ ꯁꯨꯗꯣꯏꯅꯤ ꯑꯗꯨꯅ ꯏꯃꯥ ꯑꯗꯨꯝ ꯍꯣꯜꯂꯨ ꯀꯩꯗꯧꯔꯒꯦ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯏꯃꯥꯅ ꯍꯣꯜꯂꯁꯨ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯃꯥ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯀꯔꯤꯁꯨ ꯍꯦꯛ ꯈꯪꯗꯦꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯃꯥ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯐꯤ ꯃꯌꯥꯝꯁꯤ ꯁꯨꯅꯕ ꯏꯁꯤꯡ ꯍꯣꯟꯕꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯑꯩꯗꯤ ꯏꯃꯥꯅ ꯏꯁꯤꯡ ꯍꯣꯟꯕꯗꯣ ꯌꯦꯡꯗꯣꯏꯅꯣ ꯑꯩꯗꯤ ꯇꯨꯝꯈꯤꯗꯣꯏꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯏꯁꯤꯡ ꯍꯣꯟꯕꯗꯣ ꯎꯔꯣꯏꯕ ꯀꯩꯁꯨ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯁꯤ ꯐꯠꯁꯨ ꯊꯣꯛꯅ ꯐꯠꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥꯁꯤꯕꯨ ꯀꯩꯅꯣꯅꯦ ꯃꯁꯦ ꯃꯔꯤꯟꯁꯤ ꯇꯟꯃꯟꯗꯅ ꯃꯤ ꯑꯣꯏꯔꯣꯏꯌꯦ ꯃꯁꯦ ꯍꯦ ꯅꯪ ꯅꯊꯤꯕꯣꯡ ꯆꯥꯛꯀꯗꯣ ꯆꯥꯕ ꯌꯥꯔꯣꯏꯍꯦ ꯃꯈꯣꯟ ꯑꯃꯠꯇ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯍꯔꯥꯎꯅ ꯌꯥꯕꯁꯦ ꯌꯥꯎꯈꯤꯗ꯭ꯔꯕꯅꯤ ꯁꯣꯝꯗ ꯂꯥꯎꯅꯔꯤꯕꯗꯣ ꯉꯁꯥꯏꯗꯒꯤ ꯊꯣꯏꯕꯤꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯇꯥ ꯈꯝꯕꯇꯣꯟꯁꯤꯁꯨ ꯏꯅꯦꯁꯤꯒꯤ ꯃꯇꯦꯡꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯄꯥꯡꯕꯤꯒꯦ ꯍꯥꯏꯗꯦ ꯃꯣꯏ ꯏꯅꯦꯁꯦ ꯋꯥꯗꯤ ꯋꯥꯔꯕꯖꯥꯠꯅꯤ ꯇꯧꯔꯤꯁꯦ ꯑꯩꯕꯨ ꯍꯦꯛ ꯆꯪꯁꯤꯜꯂꯨꯔꯒ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯌꯥꯗꯕꯒꯨꯝ ꯇꯧ ꯅꯨꯡꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯃꯣꯏ ꯏꯅꯦꯁꯦ ꯃꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯣꯏꯗ ꯃꯧꯒ ꯑꯣꯏꯅ ꯂꯩꯔꯁꯨ ꯇꯧꯗꯣꯏꯅꯦꯕ ꯑꯩꯅ ꯑꯗꯨꯁꯨ ꯑꯁ ꯑꯩꯁꯨ ꯋꯥꯈꯜꯗꯤ ꯑꯣꯟꯊꯣꯛꯄ ꯃꯤꯅꯁꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯤꯔꯛꯄꯁꯨ ꯅꯠꯇꯕꯁꯤꯗ ꯄꯤꯁꯛ ꯐꯅ ꯉꯥꯡꯁꯛ ꯇꯧꯗꯨꯅꯁꯨ ꯃꯁꯥꯅꯗꯤ ꯀꯔꯤꯁꯨ ꯂꯧꯔꯝꯗꯦ ꯑꯗꯨꯅ ꯃꯊꯟꯇ ꯋꯥꯔꯒ ꯇꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯈꯝꯕꯇꯣꯟꯁꯨ ꯍꯥꯃꯨ ꯊꯨꯝ ꯂꯩꯔꯝꯃꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃ ꯊꯣꯏꯕꯤ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯏꯕꯦꯊꯣꯏꯁꯨ ꯊꯣꯏꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯃꯤꯗꯤ ꯊꯕꯛꯀꯁꯦ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯏꯇꯥ ꯊꯣꯏꯕꯤꯅ ꯐꯤ ꯁꯥꯕꯒꯤ ꯃꯈꯣꯜꯁꯦ ꯂꯩꯀꯥꯏ ꯄꯨꯝꯕ ꯋꯥꯔꯤꯅꯔꯦꯍꯦ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯗꯅ ꯍꯩꯃ ꯏꯇꯥꯅꯤ ꯅꯣꯏ ꯂꯥꯛꯏꯔꯣ ꯆꯪꯉꯛꯑꯣ ꯂꯥꯛꯄꯒ ꯎꯍꯧꯗꯦꯃꯤ ꯏꯕꯦꯊꯣꯏꯅ ꯏꯇꯥꯅ ꯐꯤꯗꯨꯕꯨ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯁꯥꯔꯤꯗꯨꯗ ꯀꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯥꯛꯄ ꯎꯔꯅꯤ ꯍꯥꯏꯒꯦ ꯑꯩꯗꯤ ꯁꯣꯝꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯉꯩꯗ ꯎꯍꯧꯗ꯭ꯔꯦ ꯏꯕꯦꯝꯃ ꯅꯣꯏꯅꯤ ꯂꯥꯛꯄꯒ ꯑꯁꯪꯕꯤꯅ ꯀꯅꯥꯒꯤ ꯋꯥꯈꯜꯅꯣꯅꯦ ꯅꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕꯒꯤ ꯄꯥꯈꯪꯁꯤꯒꯤ ꯋꯥꯈꯜꯗꯔꯣ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯑꯩꯗꯤ ꯑꯁ ꯏꯇꯥ ꯅꯪꯁꯤꯗꯤ ꯃꯤꯅ ꯇꯥꯔꯒ ꯑꯩꯕꯨ ꯌꯥꯝ ꯇꯧꯉꯝꯕꯤꯗꯧꯅ ꯈꯟꯈꯤꯅꯤ ꯅꯪꯕꯨ ꯇꯞꯅ ꯉꯥꯡꯉꯨꯃꯤ ꯑꯁꯪꯕꯤꯅ ꯍꯣ ꯀꯅꯥꯁꯨ ꯇꯥꯔꯣꯏꯌꯦ ꯄꯥꯈꯠ ꯆꯥꯎꯕꯤ ꯏꯕꯦꯊꯣꯏꯅ ꯑꯗꯣ ꯏꯇꯥ ꯅꯪꯒꯤ ꯅꯣꯡꯁꯤꯗꯤ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗꯦ ꯀꯣꯛ ꯐꯣꯡꯗꯣꯛꯑꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯅꯊꯟꯗ ꯄ꯭ꯔꯣꯛ ꯁꯨꯝ ꯆꯥꯒ ꯂꯩꯗꯨꯕꯨ ꯋꯥꯗ꯭ꯔꯣ ꯏꯇꯥ ꯅꯪꯕꯣ ꯑꯗꯒꯤ ꯉꯛꯇꯨꯁꯨ ꯑꯋꯥꯡ ꯑꯣꯜꯂꯒ ꯁꯦꯞꯊ ꯊꯥꯡꯒꯠ ꯑꯗꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯕ ꯏꯇꯥ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯝꯅꯗꯤ ꯐꯣꯡꯗꯣꯛꯂꯨꯅꯤ ꯐꯣꯡꯗꯣꯛꯂꯒ ꯑꯃꯨꯛ ꯇꯥ ꯈꯝꯕꯇꯣꯟꯅ ꯊꯤꯅ ꯉꯥꯡꯉꯛꯑꯗꯤ ꯑꯁ ꯏꯇꯥ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯄꯒ ꯉꯝꯅꯤ ꯊꯥꯖꯗꯦ ꯁꯨꯃꯥꯡ ꯄꯔꯦꯡꯒ ꯑꯣꯏꯁꯤꯜꯂꯦ ꯑꯁꯪꯕꯤꯅ ꯁꯨꯃꯥꯡ ꯄꯔꯦꯡ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ ꯁꯥꯒꯩꯁꯨ ꯅꯠꯇꯕ ꯑꯗꯒꯤ ꯌꯨꯝ ꯍꯦꯛ ꯊꯪꯅꯕꯁꯨ ꯅꯠꯇꯦꯗꯅ ꯏꯇꯥ ꯅꯪꯁꯤꯗꯤ ꯑꯗꯨꯝꯅ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯔꯗꯤ ꯅꯪꯒꯤ ꯇꯥ ꯈꯝꯕꯇꯣꯟꯁꯦ ꯃꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈꯤ ꯇꯥꯕ ꯏꯇꯥ ꯅꯪꯁꯤꯗꯤ ꯁꯣꯏ ꯂꯥꯎꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯇꯜꯂꯤ ꯑꯁꯪꯕꯤꯅ ꯌꯥꯔꯦꯗ ꯑꯁꯨꯝꯅ ꯇꯧꯔꯁꯦ ꯅꯪ ꯑꯩꯅ ꯍꯥꯏꯕꯤ ꯋꯥꯁꯦ ꯃꯨꯟꯅ ꯇꯥꯔꯣ ꯉꯁꯤꯗꯒꯤ ꯅꯪ ꯃꯆꯨꯝ ꯇꯥꯡ ꯃꯈꯩ ꯈꯤꯊꯔꯒ ꯂꯩꯔꯣ
ꯇꯥ ꯈꯝꯕꯇꯣꯟ ꯃꯃꯥꯡꯗ ꯀꯦꯊꯥꯔꯒ ꯆꯠꯂꯒ ꯂꯣꯏꯔꯦ ꯅꯨꯄꯥ ꯐꯥꯒꯦꯗꯤ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯐꯖꯅ ꯑꯃ ꯃꯊꯧ ꯇꯥꯗ꯭ꯔꯣ ꯏꯇꯥ ꯐꯖꯕꯗ ꯉꯥꯎꯗꯕꯕꯨ ꯀꯅꯥ ꯂꯩꯒꯦ ꯏꯇꯥ ꯅꯪꯕꯣ ꯏꯕꯦꯊꯣꯏꯁꯨ ꯃꯇꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯍꯣꯏꯅꯦ ꯏꯇꯥ ꯁꯪꯕꯤꯅ ꯍꯥꯏꯔꯤꯁꯦ ꯑꯝꯇ ꯇꯧꯔꯒ ꯌꯦꯡꯉꯨ ꯏꯇꯥꯗꯤ ꯍꯥꯟꯅꯗꯒꯤ ꯐꯖꯔꯒ ꯂꯩꯕꯗꯨꯗꯅꯦ ꯑꯃꯨꯛ ꯀꯦꯁꯤꯜꯂꯕꯗꯤ ꯇꯥ ꯈꯝꯕꯇꯣꯟꯅ ꯅꯠꯇꯦ ꯈꯨꯜꯒꯤ ꯅꯨꯄꯥ ꯄꯨꯝꯅꯃꯛꯅ ꯏꯇꯥꯕꯨ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯅꯗꯣꯏꯖꯥꯠꯅꯤ ꯀꯥꯟꯅꯗꯦ ꯏꯇꯥ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨ ꯅꯨꯄꯥ ꯐꯥꯅꯕ ꯊꯧꯔꯥꯡ ꯍꯦꯛꯇ ꯇꯧ ꯃꯇꯥ ꯑꯅꯤꯅꯒ ꯑꯗꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯣꯏꯗ ꯏꯇꯥ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯩ ꯅꯨꯄꯥ ꯐꯥꯒꯦꯀꯣ ꯏꯇꯥ ꯇꯥ ꯈꯝꯕꯇꯣꯟꯕꯨ ꯐꯥꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯑꯁꯪꯕꯤꯅ ꯑꯗꯨꯗꯤ ꯏꯇꯥ ꯏꯕꯣꯛꯇ ꯊꯣꯠꯈꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯤ ꯍꯥꯟꯅꯗꯒꯤ ꯃꯁꯥ ꯅꯥꯟꯕ ꯀꯦꯕ ꯍꯦꯟꯒꯠꯂꯛꯏ ꯃꯁꯛꯁꯨ ꯍꯥꯟꯅꯗꯒꯤ ꯑꯁꯨꯝ ꯐꯖꯕ ꯍꯦꯜꯂꯛꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯃꯛꯇ ꯇꯧꯔꯕꯁꯨ ꯐꯤꯃꯛꯇ ꯁꯥꯔꯕꯁꯨ ꯃꯥ ꯑꯔꯩꯈꯩ ꯀꯦꯊꯗꯨꯅ ꯁꯥꯔꯝꯃꯤ ꯈꯝꯕꯇꯣꯟ ꯃꯥꯕꯨ ꯇꯁꯦꯡꯅ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯣꯝꯗ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯈꯝꯕꯇꯣꯟꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯈꯝꯕꯇꯣꯟ ꯊꯣꯏꯕꯤ ꯍꯣꯏꯔꯣꯝꯗ ꯆꯦꯞꯊꯔꯒ ꯇꯨꯃꯤꯟ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯩ ꯀꯔꯤ ꯊꯣꯏꯕꯤꯅ ꯍꯟꯗꯛ ꯃꯔꯛꯁꯤꯕꯨ ꯃꯁꯥꯒ ꯅꯥꯟꯇꯛꯇꯅ ꯇꯞ ꯇꯥꯅꯒ ꯀꯦꯊꯔꯒ ꯂꯩꯔꯤꯁꯤꯕꯣ ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯔꯖꯥꯠꯂ ꯃꯥꯏ ꯃꯑꯣꯡꯁꯤꯕꯣ ꯅꯣꯡꯃꯒꯤ ꯁꯨꯝ ꯃꯥꯅ ꯐꯖꯕꯁꯨ ꯍꯦꯟꯒꯠꯂꯛꯏꯕ ꯑꯁ ꯊꯃꯣꯏꯒꯁꯤ ꯀꯩꯅꯣꯝ ꯇꯧꯏꯍꯦ ꯑꯩꯕꯨ ꯍꯦꯛꯇ ꯐꯣꯡꯗꯣꯛꯂꯁꯤꯔꯅꯦ ꯋꯥ ꯁꯝꯂꯥꯡꯒꯁꯤꯅ ꯃꯥꯅ ꯂꯝ ꯇꯩꯔꯤꯅꯦ ꯇꯧꯔꯤꯁꯤꯕꯣ ꯅꯥꯆꯣꯡꯒꯁꯨ ꯆꯦꯜꯂꯤꯅꯦ ꯑꯁꯤꯗꯤ ꯐꯖꯩꯌꯦ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯕꯅꯗꯤ ꯑꯣꯏꯗꯧ ꯃꯥꯜꯂꯛꯇ꯭ꯔꯤ ꯍꯣꯏꯗ ꯑꯩꯒꯤ ꯏꯇꯥꯎ ꯑꯅꯤꯗꯨꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯏꯇꯥꯎ ꯍꯣꯏ ꯃꯅꯥꯛꯇ ꯆꯠꯂꯨꯒꯦꯗ ꯑꯌꯣ ꯉꯁꯥꯏꯗꯒꯤ ꯉꯛꯀꯁꯦ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯂꯩꯕꯒꯤ ꯃꯃꯥꯡ ꯑꯣꯟꯒꯦ ꯇꯧꯕꯁꯤꯗ ꯑꯁ ꯌꯥꯝ ꯅꯥꯏꯁꯤꯗꯤ ꯑꯩꯗꯤ ꯊꯣꯏꯕꯤ ꯂꯨꯡꯕꯗ ꯉꯛꯀꯁꯤ ꯂꯣꯏ ꯄꯩꯔꯕꯅꯤꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯥꯏꯖꯗꯨꯅ ꯈꯝꯕꯇꯣꯟ ꯃꯇꯥꯎ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇ ꯆꯠꯈꯤ ꯁꯣꯝꯗꯅ ꯃꯈꯣꯏꯅ ꯍꯦꯛ ꯐꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥ ꯈꯟꯅꯔꯤ ꯈꯝꯕꯇꯣꯟ ꯏꯇꯥꯎ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯣꯏꯕꯤꯅ ꯁꯨꯝ ꯐꯖꯔꯛꯏꯕ ꯑꯗꯒꯤ ꯁꯨꯝ ꯀꯦꯈꯠꯂꯛꯏꯕ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯍꯦꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯃꯤ ꯊꯣꯏꯕꯤꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯔꯣ ꯃꯤ ꯊꯣꯏꯕꯤꯅ ꯀꯦꯕꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯕ꯭ꯔ ꯈꯤꯇꯪ ꯅꯨꯡꯁꯤꯗꯤ ꯆꯥꯅꯤꯍꯦ ꯀꯣꯛ ꯀꯩꯁꯜꯂꯨꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯃꯨꯕꯅ ꯏꯇꯥꯎ ꯊꯣꯏꯕꯤ ꯃꯥꯁꯨ ꯕꯁꯟꯇ ꯂꯥꯛꯇꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯤ ꯂꯩꯁꯥꯕꯤꯅꯤ ꯀꯩ ꯅꯨꯄꯥꯒ ꯈꯪꯅꯔꯝꯅꯤ ꯑꯗꯨ ꯑꯣꯏꯔꯝꯅꯤ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯑꯩꯗꯤ ꯃꯥꯗ ꯌꯦꯡꯕꯗ ꯉꯛ ꯃꯔꯤꯒꯁꯦ ꯂꯣꯏ ꯄꯩꯔꯕꯅꯦꯃꯤ ꯊꯋꯥꯟ ꯏꯇꯥꯎ ꯅꯪꯁꯨ ꯑꯗꯨꯛ ꯄꯥꯝꯖꯔꯗꯨꯗꯤ ꯀꯣꯛ ꯐꯣꯡꯗꯣꯛꯂꯣ ꯀꯩꯗꯧꯒꯦ ꯅꯊꯪꯃꯣꯏꯗ ꯁꯨꯝ ꯄ꯭ꯔꯣꯛ ꯆꯥꯒ ꯂꯩꯗꯨꯕꯨ ꯇꯟꯗ꯭ꯔ ꯅꯪꯕꯣ ꯑꯗꯨꯒꯤꯅꯤ ꯏꯇꯥꯎ ꯑꯩꯅ ꯅꯣꯏ ꯑꯅꯤꯒ ꯋꯥ ꯈꯟꯅꯁꯤ ꯍꯥꯏꯅ ꯀꯧꯔꯤꯕꯁꯦ ꯑꯃꯨꯕꯅ ꯏꯇꯥꯎꯒꯤꯕꯨ ꯑꯩꯈꯣꯏ ꯂꯩꯔꯤꯁꯤꯗꯤ ꯍꯦꯛꯇ ꯃꯇꯦꯡ ꯄꯥꯡꯅ ꯂꯣꯏꯔꯦ ꯀꯩ ꯑꯗꯣ ꯊꯣꯏꯕꯤꯒꯤ ꯈꯨꯄꯥꯛꯀ ꯆꯥꯕꯗꯤ ꯉꯝꯃꯣꯏꯀꯣ ꯑꯩꯈꯣꯏꯗꯤ ꯑꯁ ꯅꯣꯏꯁꯤꯗꯤ ꯈꯔ ꯊꯧꯅꯥ ꯍꯥꯞꯄꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯁꯨꯝ ꯕꯤꯠ ꯇꯦꯛꯄ ꯋꯥ ꯉꯥꯛꯇ ꯑꯁꯨꯝ ꯇꯧꯗꯅ ꯑꯃꯨꯕ ꯑꯃꯗꯤ ꯊꯋꯥꯟꯅ ꯁꯤꯟꯗꯨꯅ ꯈꯝꯕꯇꯣꯟꯅ ꯊꯣꯏꯕꯤꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯑꯁꯪꯕꯤ ꯑꯃꯗꯤ ꯏꯕꯦꯊꯣꯏꯗ ꯄꯥꯎ ꯆꯦꯟꯈꯤ ꯊꯣꯏꯕꯤꯗ ꯃꯇꯥ ꯑꯅꯤꯅ ꯄꯥꯎꯗꯨ ꯇꯝꯂꯕꯗ ꯊꯣꯏꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯇꯥꯁꯤꯡꯅ ꯁꯤꯟꯗꯨꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯈꯝꯕꯇꯣꯟ ꯎꯅꯍꯜꯂꯝꯃꯤ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯐꯝꯃꯤꯟꯅꯗꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯊꯣꯏꯕꯤꯗꯤ ꯑꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯏꯀꯥꯏꯕ ꯁꯨꯝ ꯍꯧꯔꯛꯏ ꯈꯝꯕꯇꯣꯟ ꯇꯞꯅ ꯊꯣꯏꯕꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯅꯪꯕꯣ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯦ ꯊꯥ ꯈꯝꯕꯇꯣꯟꯗꯤ ꯑꯁꯦꯡꯕꯗꯤ ꯈꯝꯕꯇꯣꯟ ꯀꯥꯡꯁꯣꯏ ꯆꯥꯔꯛꯄꯅꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯒꯤ ꯃꯥꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯩꯕꯨꯔꯣ ꯉꯥ ꯊꯣꯡꯕ ꯆꯥꯔꯛꯏ ꯉꯥ ꯊꯣꯡꯕ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯍꯥꯎꯔꯝꯅꯤꯕꯣ ꯍꯥꯎꯏ ꯌꯥꯝ ꯍꯥꯎꯏ ꯊꯣꯏꯕꯤ ꯍꯥꯟꯅꯗꯒꯤ ꯈꯝꯕꯇꯣꯟꯒꯤ ꯁꯨꯅꯤꯡꯗꯕ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯐꯤꯕꯝ ꯄꯨꯝꯅꯃꯛ ꯈꯪꯂꯤꯕꯅꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯂꯩꯀꯥꯏ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯊꯣꯏꯕꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯨꯗ ꯈꯝꯕꯇꯣꯟ ꯇꯞꯅ ꯊꯣꯏꯕꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯃꯤ ꯑꯩꯗꯤ ꯌꯥꯔꯦꯅ ꯂꯧꯔꯗꯣꯏꯅꯤꯀꯣ ꯌꯥꯗꯦ ꯀꯥꯏꯅꯒ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯊꯣꯏꯕꯤ ꯄꯨꯛꯅꯤꯡꯗꯗꯤ ꯈꯝꯕꯇꯣꯟꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖꯔꯒ ꯂꯩꯔꯕꯅꯤꯅ ꯀꯔꯤꯒꯤꯗꯤ ꯌꯥꯅꯤꯡꯂꯣꯏ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯕꯤ ꯇꯞꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯥ ꯈꯝꯕꯇꯣꯟ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯗꯤ ꯁꯨꯅꯤꯡꯗꯕ ꯅꯨꯄꯥꯗ ꯌꯨꯝꯒꯗꯤ ꯄꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯂꯧꯕꯤꯔꯒ ꯍꯌꯦꯡꯋꯥꯏ ꯁꯨꯗ꯭ꯔ ꯅꯣꯝꯗ꯭ꯔꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇ ꯑꯣꯏꯔꯛꯀꯅꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯅꯨꯡꯁꯤꯕꯤꯔꯝꯕꯗꯣ ꯍꯌꯦꯡꯋꯥꯏ ꯍꯟꯅꯐꯥꯎ ꯌꯦꯡꯅꯤꯡꯉꯛꯑꯣꯏ ꯑꯗꯒꯤꯗꯤ ꯈꯠꯅ ꯆꯩꯅꯕ ꯑꯁ ꯑꯩ ꯍꯥꯏꯐꯝꯒ ꯈꯪꯗꯦꯗ
ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯒ ꯁꯨꯝ ꯇꯟꯖꯤꯜꯂꯤ ꯌꯨꯝꯒ ꯄꯥꯟꯗꯧꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯇꯨꯃꯤꯟ ꯂꯩꯈꯤ ꯈꯝꯕꯇꯣꯟ ꯊꯣꯏꯕꯤꯒꯤ ꯉꯁꯤꯒꯤ ꯋꯥꯍꯩ ꯈꯔꯁꯤ ꯇꯥꯔꯨꯕꯗ ꯃꯊꯟꯇ ꯏꯀꯥꯏꯕ ꯐꯥꯎꯔꯛꯏ ꯈꯝꯕꯇꯣꯟ ꯉꯁꯤꯗ ꯋꯥꯈꯜꯁꯨ ꯇꯥꯔꯛꯄꯗꯧꯅ ꯇꯧꯏ ꯃꯥꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯃꯥ ꯑꯁꯣꯟꯕꯤꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯦꯜ ꯇꯥꯜꯂꯣ ꯊꯕꯛꯁꯨ ꯍꯥꯏꯈꯤꯕꯗꯨꯃ ꯊꯑꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯕꯗꯣ ꯉꯁꯤꯗꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯑꯣꯏꯅ ꯊꯣꯛꯏ ꯊꯣꯏꯕꯤ ꯑꯩ ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏ ꯑꯗꯣ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯑꯩ ꯉꯁꯤꯗꯒꯤ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯅꯕ ꯑꯃꯗꯤ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯒꯦ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯤꯇꯪꯗꯤ ꯄꯤꯌꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯁꯨꯝꯂꯥꯟꯒꯤ ꯈꯝꯕꯇꯣꯟ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯇꯟꯕ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯔꯩꯕ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯈꯝꯕꯇꯣꯟ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯃꯪꯒꯣꯜ ꯃꯁꯤꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯁꯥꯗꯨ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯊꯕꯛ ꯁꯨꯔꯛꯇꯕꯅ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯄꯤꯁꯛꯅ ꯃꯄꯥꯟꯗ ꯃꯩꯔꯥ ꯀꯠꯄ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯃꯥ ꯃꯥꯗꯤ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯜꯂꯛꯂꯕ꯭ꯔꯥ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯥꯗꯅ ꯃꯁꯤꯗꯩꯁꯤꯗ ꯈꯨꯟꯊꯛ ꯈꯨꯟꯈꯥ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯍꯜꯂꯛꯏꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯀꯩꯗꯧꯕꯒꯤ ꯌꯨꯝꯗ ꯍꯜꯂꯛꯏꯕꯅꯣ ꯆꯠꯄꯒꯤ ꯆꯠꯄ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ ꯌꯥꯗ꯭ꯔꯣ ꯌꯨꯝꯗ ꯍꯜꯂꯛꯇꯕꯤ ꯅꯪ ꯂꯩꯇ꯭ꯔꯕꯗꯤ ꯆꯥꯛ ꯊꯣꯡꯁꯨ ꯍꯟꯊꯔꯅꯤ ꯏꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨꯀꯣ ꯇꯥꯅꯤꯡꯗꯦ ꯈꯔꯒ ꯋꯥꯅꯒ ꯋꯥꯕꯅꯦ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯒ ꯍꯧꯖꯤꯛꯇ ꯌꯨꯝꯁꯤꯗ ꯍꯜꯂꯛꯂꯒ ꯋꯥꯔꯦ ꯀꯥꯏꯅ ꯍꯦ ꯀꯅꯥꯅ ꯇꯥꯅꯤꯡꯅꯤꯗꯅ ꯉꯥꯡꯖ ꯁꯥꯔꯤꯅꯣꯅꯦ ꯏꯃꯥ ꯑꯩꯒꯤꯁꯤ ꯀꯣꯏꯆꯠ ꯆꯠꯂꯨꯕ ꯅꯠꯇꯦ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯕꯅꯦ ꯑꯩꯒꯤꯁꯤ ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯠꯅꯤꯀꯣ ꯀꯔꯤꯕ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯊꯕꯛ ꯁꯨꯕ ꯍꯥꯏꯕ ꯑꯩꯅ ꯇꯥꯕꯗ ꯁꯣꯏꯔꯤꯔꯅꯦ ꯁꯤꯅ ꯉꯁꯤꯒꯤ ꯈꯨꯠꯁꯨꯃꯟ ꯐꯖꯅ ꯊꯝꯖꯤꯜꯂꯨ ꯁꯦꯜꯁꯤꯃ ꯑꯩ ꯍꯛꯆꯥꯡꯁꯦ ꯆꯥꯏꯊꯔꯒ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯅꯍꯥꯟꯈꯩ ꯁꯨꯗꯣꯛꯇꯨꯅ ꯁꯨꯔꯨꯕꯒꯤ ꯋꯥꯔꯦ ꯄꯤꯁꯛꯇꯤ ꯃꯁꯥꯒꯤ ꯃꯇꯧꯗꯨ ꯃꯌꯥꯗꯨ ꯎꯝꯁꯤꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯏꯃꯥ ꯅꯌꯥꯗꯨ ꯀꯥꯔꯒ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯇꯨ ꯑꯗꯨꯝ ꯊꯣꯡꯉꯨ ꯑꯩ ꯆꯥꯛ ꯂꯥꯝꯅ ꯂꯣꯏꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯈꯝꯕꯇꯣꯟ ꯏꯃꯨꯡꯗ ꯆꯪꯈꯤ ꯄꯤꯁꯛ ꯆꯪꯈꯤꯕ ꯃꯆꯥꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯈꯝꯕꯇꯣꯟꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ ꯈꯝꯕꯇꯣꯟꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯄꯤꯁꯛ ꯑꯃꯗꯤ ꯇꯣꯝꯁꯧ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯝꯕꯇꯣꯟ ꯏꯪꯈꯣꯜ ꯀꯟꯅ ꯁꯨꯔꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯉꯥꯏꯈꯣꯅꯦ ꯍꯟꯗꯛ ꯏꯆꯥꯅ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡꯁꯤ ꯏꯃꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯑꯗꯨꯕꯨ ꯍꯔꯥꯎꯕꯁꯤ ꯌꯧꯗꯕꯗꯧꯅ ꯏꯃꯥꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨ ꯑꯃꯨꯛ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯑꯇꯩ ꯅꯠꯇꯦꯗ ꯏꯆꯥꯅ ꯃꯔꯝ ꯃꯣꯛꯂꯛꯄꯁꯤꯗ ꯏꯃꯧꯒꯗꯨ ꯄꯨꯁꯤꯜꯂꯛꯑꯗꯤ ꯏꯃꯥ ꯍꯔꯥꯎꯕꯒꯤ ꯃꯄꯥ ꯂꯩꯔꯔꯣꯏꯌꯦꯕ ꯏꯃꯧ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤꯗ ꯈꯝꯕꯇꯣꯟ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟꯀ ꯅꯣꯛꯆꯔꯤ ꯄꯣꯠꯅꯤ ꯅꯠꯇꯦ ꯏꯆꯥꯕꯨ ꯈꯪꯅ ꯆꯥꯟꯅꯕꯒ ꯂꯩꯕꯔꯣ ꯂꯩꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯍꯥꯏꯕ ꯍꯦꯛꯇ ꯆꯠꯂꯨꯔꯒꯦ ꯃꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯒꯤ ꯊꯣꯏꯕꯤꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯏꯕꯤꯔꯨꯔꯒꯦꯔ ꯏꯃꯥ ꯍꯥ ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯈꯜꯂꯤꯅꯤ ꯀꯔꯤꯅꯣ ꯏꯆꯥꯅ ꯃꯈꯥꯔꯣꯝꯗ ꯑꯣꯜꯂꯒ ꯁꯨꯝ ꯌꯦꯡꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯅ ꯏꯆꯥꯗꯤ ꯅꯨꯄꯤ ꯌꯦꯡꯕ ꯑꯣꯏꯔꯝꯃꯦꯗꯅ ꯊꯣꯛꯅ ꯅꯛꯅ ꯌꯥꯏꯌꯦ ꯏꯃꯥꯅ ꯌꯥꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯍꯌꯦꯡꯃꯛ ꯆꯠꯂꯒ ꯍꯥꯏꯔꯨꯔꯒꯦ ꯏꯃꯥꯅ ꯏꯆꯥꯒꯤ ꯏꯃꯧ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯤꯁꯛꯅ ꯈꯝꯕꯇꯣꯟꯒꯤꯗꯃꯛ ꯅꯨꯄꯤ ꯍꯥꯏꯕ ꯆꯠꯂꯝꯃꯤ ꯊꯣꯏꯕꯤꯒꯤ ꯏꯃꯨꯡꯅ ꯈꯝꯕꯇꯣꯟꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯈꯪꯕꯗꯒꯤ ꯃꯣꯏꯁꯨ ꯍꯔꯥꯎ ꯌꯥꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯈꯝꯕꯇꯣꯟ ꯂꯨꯍꯣꯡꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯣꯏꯗ ꯃꯇꯥꯎ ꯑꯅꯤꯒ ꯆꯥꯛ ꯆꯥꯅꯔꯝꯃꯤ ꯍꯤꯗꯥꯛꯁꯨ ꯈꯔ ꯄꯥꯏꯅꯔꯦ ꯊꯋꯥꯟ ꯉꯥꯅꯨꯗꯨꯕꯨ ꯈꯥꯡꯗ ꯉꯧꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯂꯣꯏꯅꯕꯗꯨ ꯐꯪꯉꯔꯣꯏ ꯑꯃꯨꯕꯅ ꯏꯇꯥꯎ ꯈꯝꯕꯇꯣꯟ ꯁꯤꯗꯩꯗꯤ ꯃꯍꯩ ꯅꯨꯄꯤꯁꯤꯗ ꯂꯥꯏꯅꯤꯡ ꯑꯣꯏꯈꯤꯗꯧꯔꯦ ꯅꯍꯥ ꯑꯩꯈꯣꯏꯁꯦ ꯈꯔ ꯂꯩꯔꯗꯤ ꯃꯁꯛ ꯈꯪꯗꯦ ꯀꯅꯥꯅꯣ ꯀꯥꯏꯅꯒ ꯍꯥꯏꯔꯛꯇꯣꯏꯅꯦ ꯏꯇꯥꯎ ꯊꯋꯥꯟ ꯅꯪ ꯈꯟꯖꯤꯜꯂꯨꯕꯗ ꯑꯩ ꯄꯨꯛꯅꯤꯡꯒꯁꯤ ꯅꯨꯡꯁꯤ ꯏꯇꯥꯎ ꯑꯩ ꯀꯧꯈꯤꯒꯦ ꯑꯩ ꯉꯥꯛꯇ ꯀꯧꯈꯤꯒꯦ ꯉꯥꯅꯨ ꯆꯥꯕꯒ ꯂꯥꯏꯔꯤ ꯑꯁ ꯅꯣꯏꯅꯤ ꯁꯤꯗꯤ ꯇꯥꯅꯤꯡꯗꯦ ꯁꯦꯡꯕ ꯑꯣꯏꯔꯣꯏ ꯄꯥꯏꯔꯣꯏꯗꯕ ꯉꯥꯛꯇ ꯀꯥꯟꯅꯗꯦ ꯇꯦꯡꯀꯣꯠꯁꯤꯗ ꯊꯣꯏꯕꯤꯒꯤ ꯉꯥꯅꯨ ꯃꯇꯨꯝ ꯈꯔ ꯃꯍꯤ ꯈꯔꯒ ꯌꯥꯝꯂꯞꯅ ꯍꯥꯞꯄꯧꯁꯦ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯐꯠ ꯑꯝꯇ ꯄꯤꯔꯨꯒꯦ ꯊꯋꯥꯟꯅ ꯏꯇꯥꯎ ꯑꯃꯨꯕꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯛꯀꯗꯧꯔꯤ ꯍꯧꯖꯤꯛꯇꯒꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯟꯅ ꯈꯟꯕ ꯍꯧꯈ꯭ꯔꯦ ꯍꯦꯔꯥ ꯅꯣꯏꯁꯨ ꯃꯤ ꯁꯪꯒꯣꯏꯁꯤꯗ ꯇꯧꯔꯤꯁꯦ ꯃꯥ ꯉꯁꯥꯏꯅ ꯎꯔꯝꯅꯤ ꯑꯗꯨꯒꯤ ꯈꯔ ꯄꯤꯕꯤꯒꯗ꯭ꯔꯗꯤ ꯃꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ ꯇꯧꯕ ꯅꯨꯡꯁꯤꯔꯤꯕ ꯋꯥꯈꯜꯗꯤ ꯊꯋꯥꯟ ꯌꯥꯔꯦ ꯏꯇꯥꯎ ꯅꯆꯤꯟꯗ ꯋꯥ ꯉꯥꯡꯅ ꯅꯈꯨꯠꯇꯨꯁꯨ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯌꯥꯝꯅ ꯂꯦꯝꯃꯤ ꯑꯗꯨ ꯂꯣꯏ ꯆꯥꯔꯗꯤ ꯊꯣꯏꯕꯤ ꯃꯥꯁꯨ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯃꯈꯣꯡ ꯍꯥꯝꯗꯅ ꯑꯃꯨꯛ ꯅꯥꯕ ꯇꯥꯔꯦ ꯌꯥꯔꯤꯅꯤ ꯈꯔ ꯍꯥꯞꯄꯗꯤ ꯑꯃꯨꯕꯅ ꯏꯇꯥꯎ ꯑꯩꯗꯤ ꯏꯟꯁꯥꯡꯗꯣ ꯀꯣꯟꯅꯗ꯭ꯔꯗꯤ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯁꯪꯒꯣꯏ ꯅꯥꯀꯟꯗꯒꯤ
ꯉꯥꯅꯨꯗꯣ ꯑꯃ ꯐꯥꯎꯔꯒ ꯑꯃꯨꯛ ꯊꯣꯡꯅꯤꯀꯣ ꯍꯣꯏꯁꯦ ꯅꯣꯏ ꯉꯥꯡꯍꯧ ꯑꯩ ꯁꯤꯝꯇ ꯍꯥꯟꯅ ꯊꯤꯜꯂꯨꯈꯤꯒꯦ ꯑꯩ ꯆꯥꯕꯒ ꯂꯥꯏ ꯏꯇꯨ ꯍꯥꯟꯅ ꯄꯤꯖꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯝꯕꯇꯣꯟ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯊꯨꯕꯗ ꯂꯨꯍꯣꯡꯕꯤꯈꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛ ꯊꯣꯏꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯠ ꯂꯣꯏꯁꯤꯜꯂꯤ ꯑꯃꯗꯤ ꯃꯁꯥ ꯁꯦꯡꯗꯣꯛꯇꯨꯅ ꯃꯩꯔꯥ ꯀꯠꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯄꯤꯁꯛ ꯍꯧꯒꯠꯂꯛꯏ ꯊꯣꯏꯕꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯄꯤꯁꯛ ꯃꯊꯃꯣꯏ ꯄꯦꯜꯂꯝꯃꯤ ꯏꯃꯧꯁꯤꯗꯤ ꯍꯌꯦꯡꯒ ꯌꯥꯍꯧꯒ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯀꯅꯨꯀꯣ ꯑꯃꯨꯛ ꯅꯥꯅꯤ ꯏꯃꯧ ꯅꯥꯕ ꯌꯥꯕ ꯅꯠꯇꯦ ꯈꯝꯕꯇꯣꯟꯁꯨ ꯍꯧꯒꯠꯂꯛꯄꯅꯤ ꯑꯗ ꯃꯃꯥꯅ ꯊꯣꯏꯕꯤꯗ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯅꯣ ꯏꯃꯥ ꯅꯍꯥꯟꯈꯩꯗꯤ ꯑꯩꯉꯣꯟꯗ ꯌꯥꯍꯧ ꯊꯦꯡꯉꯤꯅ ꯊꯤꯅ ꯆꯩꯔꯒ ꯍꯧꯖꯤꯛ ꯅꯃꯧ ꯅꯨꯄꯤꯗ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯀꯅꯨ ꯅꯥꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯕꯨ ꯅꯠꯇꯦ ꯏꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯁꯤꯅ ꯉꯥꯡꯉꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯀꯌꯥꯗꯅꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤꯅꯦ ꯏꯃꯧꯁꯤꯗ ꯍꯥꯏꯕ ꯀꯣ ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯏꯃꯥ ꯈꯝꯕꯇꯣꯟꯁꯨ ꯃꯃꯥꯅ ꯊꯣꯏꯕꯤꯕꯨ ꯂꯨꯅ ꯈꯟꯖꯕꯗꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯏꯕꯤꯗ ꯇꯨꯃꯤꯟ ꯌꯦꯡꯉꯤ ꯊꯣꯏꯕꯤꯁꯨ ꯃꯃꯥꯏ ꯂꯨꯞꯊꯈꯤ ꯏꯃꯥ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯄꯤꯌꯨꯔꯣ ꯃꯈꯣꯏ ꯇꯥꯁꯨ ꯑꯩ ꯆꯥ ꯊꯧꯔꯥꯡ ꯇꯧꯔꯝꯃꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯁꯨꯝꯅ ꯁꯨꯅꯤꯡꯗꯕ ꯃꯔꯤꯟ ꯇꯟꯕ ꯈꯝꯕꯇꯣꯟꯗꯨ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯈꯤ ꯅꯨꯡꯁꯤꯅꯕꯨ ꯂꯣꯏꯅꯕꯤꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯏ ꯍꯥꯏꯕꯗꯨꯅꯤ ꯈꯝꯕꯇꯣꯟꯒꯤ ꯏꯃꯨꯡ ꯑꯗꯨ ꯊꯣꯏꯕꯤ ꯑꯃꯗꯤ ꯈꯝꯕꯇꯣꯟꯅ ꯀꯟꯅꯁꯨ ꯅꯣꯝꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯅꯨꯡꯉꯥꯏꯅ ꯊꯝꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ